State asida Houkhiba Numit Kharanida Pak Sanna Nong Chukhibadagi Mafam Kharada Echaogi Awaba Maiyoknare Imphal East District ke Irel Turel gi Torban Kaibadagi Khetrigau Kendra gi Manung Chana Leiba Khetri Awang Laikai amadi Masigi Manak Nakpada Leiba Mafam Ayamba Ising Thumjinkhre Thambal Khong amadi Kongpal gi Mafam Kharadasu Ising Echaogi Awaba Maiyoknare Mafam asiga naknana leiba lofam kayasu Pak Sanna Ising Thumjinkhre Bisnupur District ki oinadi Ithai Barracks ka naknana leiba Mafam Kharadasu isingi imai wangkhalakpadagi pathораktuna ngagi farm amadi lofam kaya ising thumjinkhre pau amagi matung inna Barracks ki up amadi down gi isingi level ngase ayuk fawada meter 770.06 oiduna up amadi down da turel gi fibam imai chona cheli hairi downstream da de isingi ire yamna kanbana miyam sing mi painare downstream da leiba laikhong amadi wangongi fibam soklaba turel mapan sing ngarang athengbada ahing fawbada local gi MLA amadi mafam aduda miyamna JCB sizinaduna turel khongba semjin bagi thabak leptana chathaki hairi Thobal district tasu Echaogi Awaba Maiyoknare yumkai fawshat pa hauraba lofam kaya yauna farm kaya ising thumjinkhre Miyamna chathok chasin taunariba lambi kaya ising thumjindikiduna lambi kaya fauna bangamdre maru oina Thobal turel gi nak yeta leiriba yairipok Bisnunaha yairipok Kesampat yairipok Bamon Lekai yairipok Singa Thobal Wangkhem Thobal Kiyam hariba mafam sing haujiksu ising thumjinduna leiri Wangjin turen gi nak yeta leiriba mafam ayambasu ising thumjinkhibana maram oiraga lamdam asomda leiba miyoi sing Awaba Maiyoknare hairi Chicken sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it.